ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯥꯞꯅꯔꯤꯕ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯗꯣꯁ ꯑꯅꯤ ꯀꯥꯞꯄꯒꯤ ꯃꯊꯧ ꯇꯥꯔꯤꯕꯅꯣ? ꯃꯌꯥꯝ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯦꯟꯗꯦꯃꯤꯛ ꯀꯣꯚꯤꯗ-19 ꯃꯁꯤꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯃꯈꯜ ꯀꯌꯥ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯀꯣꯚꯤꯁꯤꯜ ꯑꯃꯁꯨꯡ ꯀꯣꯚꯦꯛꯁꯤꯟ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯅꯤ ꯑꯁꯤ ꯀꯥꯞꯄ ꯍꯧꯅꯔꯛꯂꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯍꯤꯗꯥꯛ ꯑꯁꯤ ꯗꯣꯁ ꯑꯅꯤ ꯀꯥꯞꯂꯤꯕꯅꯣ ꯍꯥꯏꯕꯗු ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯃꯒꯤ ꯚꯦꯛꯁꯤꯟꯗ ꯌꯥꯎꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯗꯨ ꯅꯥꯍꯜꯂꯤꯕ ꯃꯍꯤꯛ ꯑꯗꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯗꯨꯅ ꯂꯦꯡ-ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯅꯥ ꯑꯗꯨꯕꯨ ꯅꯥꯍꯜꯂꯤꯕ ꯃꯍꯤꯛ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ, ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯤꯛ ꯑꯗꯨ ꯁꯥꯕꯗ ꯌꯥꯎꯔꯛꯂꯤꯕ RNAꯒꯤ ꯁꯔꯨꯛ ꯈꯔ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯂꯕ ꯃꯇꯝꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯅ ꯁꯦꯝꯂꯕ ꯃꯁꯤꯅꯤ ꯚꯦꯛꯁꯤꯟ ꯑꯃꯗ ꯌꯥꯎꯒꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯅꯨꯡꯗꯒꯤ ꯆꯪꯂꯛꯂꯤꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡ ꯇꯞꯅ ꯇꯞꯅ ꯄꯨꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ꯫ ꯁꯥꯏꯟꯇꯤꯁꯠꯅ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯚꯦꯛꯁꯤꯟ ꯑꯃꯒꯤ ꯑꯍꯥꯟꯕ ꯗꯣꯁ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯑꯦꯟꯇꯤꯕꯣꯗꯤꯁ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯒ ꯍꯥꯟꯅꯒꯤ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯗꯣꯁ ꯑꯃ ꯊꯥꯖꯤꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯟ ꯑꯗꯨꯒꯤ ꯄꯥꯝꯂꯤꯕ ꯆꯥꯡ ꯑꯗꯨ ꯌꯧꯅ ꯑꯦꯟꯇꯤꯕꯣꯗꯤꯁ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯗꯣꯁ ꯀꯥꯞꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯥꯛꯅ ꯍꯞꯇꯥ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡ ꯆꯪꯅ ꯗꯦꯚꯂꯞ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈꯤꯕ ꯇꯥꯔꯒꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯁꯨꯛꯅꯥ ꯅꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯛꯇꯨꯅ ꯅꯥꯍꯟꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡ ꯑꯗꯨꯅ ꯃꯗꯨ ꯉꯥꯛꯊꯣꯛꯅꯅꯕ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯔꯤꯕꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯣꯝꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫